ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯁꯥꯈꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕꯤꯅꯤ꯫ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯃꯆꯤꯟ ꯃꯋꯥ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯗꯤ ꯁꯥꯈꯤꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯁꯥꯈꯤꯒꯤ ꯏꯃꯨꯡ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ, ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯇꯤꯛ ꯆꯥꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟ ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯅꯨꯡꯁꯤꯗꯕꯅꯤꯅ ꯃꯆꯥꯁꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯗꯦ꯫ ꯊꯕꯥꯇꯣꯟꯅ "ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯕꯨ ꯃꯈꯣꯏꯅ ꯎꯗꯕꯒꯤꯔ? ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯈꯔ ꯈꯔ ꯊꯣꯛꯇꯨꯅ ꯑꯩꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯦ ꯄꯥꯈꯪ ꯐꯖꯕꯁꯤꯡꯗ ꯎꯍꯟꯗꯨꯅ ꯉꯥꯎꯍꯟꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯨꯄꯥ ꯐꯪꯗꯕꯤꯅꯤꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯅꯈ꯭ꯔꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯕꯥꯇꯣꯟ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯁꯤꯟꯊꯥꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯁ ꯏꯇꯥ ꯁꯤꯟꯊꯥ, ꯏꯕꯥꯅꯤꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯕꯨ ꯅꯨꯄꯥ ꯑꯝꯇꯅ ꯑꯩꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯉꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ." "ꯍꯣ ꯑꯗꯨꯕꯨꯔꯣ, ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯇꯥ ꯊꯕꯥꯇꯣꯟꯅ ꯐꯖꯕ ꯍꯦꯟꯕꯒꯤꯅꯤ꯫ ꯏꯇꯥꯗꯤ ꯁꯛꯁꯨ ꯐꯖꯩ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟꯁꯨ ꯆꯞ ꯆꯥꯅ ꯌꯥꯎꯋꯦ꯫ ꯑꯗꯨꯅ ꯏꯇꯥꯒꯤꯗꯤꯅꯦ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯝꯒꯅꯤ ꯈꯟꯕꯒꯤ ꯆꯩ ꯆꯥꯒꯅꯤ ꯀꯤꯗꯨꯅ ꯍꯥꯏꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ." ꯃꯇꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯝ ꯇꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯎꯕꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯀꯦꯂꯣꯏꯗꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯏꯇꯥ? "ꯃꯥꯅꯦ, ꯑꯩꯒꯤ ꯏꯇꯥꯒꯤ ꯐꯖꯕꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ?" ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯈꯪꯁꯤꯡꯅꯗꯤ ꯊꯕꯥꯇꯣꯟꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯊꯦꯡꯅꯕ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯁꯤꯟꯊꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯀꯨꯆꯨ ꯉꯧꯏ, ꯃꯔꯥꯁꯤ ꯂꯩ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪꯇꯕ ꯒꯨꯟ ꯄꯨꯝꯅꯃꯛ ꯁꯤꯟꯊꯥꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯔꯝꯃꯤ, ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯇꯧꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯟꯊꯥꯁꯨ ꯇꯤꯟꯅꯔꯨꯕꯅꯤꯅ ꯊꯕꯥꯇꯣꯟꯒꯤ ꯏꯁꯧ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔꯝꯃꯤ꯫ ꯐꯖꯩ ꯐꯖꯩ, ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯠꯇꯨꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯗꯅ ꯂꯣꯏꯅꯕ ꯉꯝꯂꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯊꯥ ꯁꯤꯟꯊꯥꯗ ꯅꯨꯄꯥ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ, ꯑꯗꯨꯒ ꯃꯥꯕꯨꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕ꯫ ꯊꯕꯥꯇꯣꯟ ꯃꯕꯨꯛ ꯐꯠꯇꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯇꯥ ꯁꯤꯟꯊꯥ, ꯑꯩꯕꯨ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯝꯇꯅ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯏꯇꯥꯅ ꯐꯖꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯕ, ꯑꯗꯨꯒ ꯅꯨꯄꯥꯅ ꯅꯉꯣꯟꯗ ꯍꯦꯛꯇ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ꯫ ꯑꯩꯁꯦ ꯁꯛꯁꯨ ꯐꯖꯩ, ꯏꯔꯜꯁꯨ ꯌꯥꯝꯅ ꯂꯩ, ꯁꯤꯗꯕꯨ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ?" "ꯏꯇꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯃꯈꯣꯏꯅ ꯏꯇꯥꯒꯤ ꯃꯒꯨꯜꯗꯣ ꯐꯖꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯏꯇꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ? ꯀꯩꯁꯨ ꯋꯥꯠꯇꯦ꯫ ꯑꯗꯨꯒ ꯅꯉꯣꯟꯗꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒ ꯁꯨꯝ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯅꯨꯄꯥ ꯐꯪꯗꯅꯅꯦ ꯂꯩꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒꯩꯒ ꯇꯤꯟꯅꯔꯔꯣꯏꯁꯤ꯫ ꯏꯇꯥ, ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯏꯕꯥꯅꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯏꯇꯥꯒꯤ ꯅꯨꯄꯥꯗꯣ ꯏꯕꯥꯅꯤ ꯐꯪꯅꯕ ꯊꯤꯁꯤ, ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ." "ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯏꯇꯥ ꯏꯕꯦꯝꯃ, ꯑꯩ ꯅꯪꯒ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯑꯩꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ." "ꯏꯇꯥ ꯊꯕꯥꯇꯣꯟ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩ ꯀꯅꯥꯁꯨ ꯀꯣꯏꯗꯦ, ꯃꯈꯣꯏꯅ ꯍꯥꯏꯖꯔꯛꯄ ꯈꯛꯇꯅꯤ." "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥ ꯀꯣꯏꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯌꯦꯡꯉꯨꯅꯤ ꯅꯪꯁꯨ, ꯉꯁꯥꯏꯗꯒꯤ ꯏꯕꯥꯅꯤꯅ ꯆꯠꯃꯤꯟꯅꯕꯁꯤꯗ ꯅꯪꯉꯣꯟꯗ ꯈꯛꯇꯅꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯛꯏꯁꯤ꯫ ꯑꯩꯉꯣꯟda ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯉꯛꯇꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯇꯤꯟꯅꯔꯣꯏꯁꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯤꯟꯊꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯊꯟꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯟꯊꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯇꯥꯕꯨ ꯈꯥꯝꯕ ꯉꯝꯗꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯕꯥꯇꯣꯟ ꯃꯊꯟꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤ ꯈꯪꯗꯅ ꯅꯨꯄꯥ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯊꯕꯥꯇꯣꯟ ꯍꯧꯖꯤꯛꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯐꯖꯩ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯁꯥꯅ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯆꯠꯄꯗ ꯀꯔꯤꯁꯨ ꯊꯤꯡꯂꯝꯗꯦ, ꯃꯁꯥꯒꯤ ꯑꯅꯤꯡꯕꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯈꯤꯅ ꯃꯄꯨꯔꯣꯏꯕꯗ, ꯅꯨꯄꯥ, ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯐꯤ ꯑꯃꯇ ꯊꯣꯟꯁꯤ, ꯀꯨꯝꯁꯤꯗꯤꯅꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯆꯅꯕ, ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯐꯤ ꯑꯃꯇ ꯂꯩꯕꯤꯔꯨꯁꯣ꯫ ꯇꯣꯝꯕꯅ, ꯍꯣꯏꯅꯦ ꯁꯥꯈꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ, ꯏꯆꯥꯁꯦ ꯃꯊꯟꯗꯅꯤꯀꯣ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯛꯂꯦ, ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯔꯦ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯑꯃꯗꯤ ꯈꯨꯜꯂꯣꯟꯅꯕꯗꯒꯤ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯏꯆꯥꯕꯨ ꯂꯨꯝꯕ ꯂꯥꯛꯅꯔꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯅ ꯏꯆꯥ ꯃꯁꯛ ꯐꯖꯕ ꯄꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏꯅꯤꯗꯣ, ꯑꯗꯨꯅ ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯊꯣꯟꯕꯤꯗꯨꯅ ꯐꯖꯔꯤꯕ ꯃꯥꯏꯊꯣꯡꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯒꯗꯧꯔꯤꯅꯤ꯫ ꯂꯦꯟꯅꯒꯗꯕꯅꯤ, ꯈꯨꯜꯁꯤꯗ ꯏꯆꯥꯒꯨꯝꯅ ꯐꯖꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦꯅꯦ ꯍꯥ? ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯃꯁꯛ ꯐꯖꯕꯤꯅ ꯄꯣꯛꯄ ꯏꯆꯥꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯊꯕꯥ, ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯕꯅ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯁꯤꯗꯤ ꯎꯔꯝꯗꯦ, ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯛ ꯊꯤ ꯍꯥꯏꯅꯁꯨ ꯈꯟꯗꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯅꯕ ꯃꯥꯒꯤ ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯅꯗꯨꯅ ꯀꯦꯕ ꯌꯥꯕ ꯀꯦꯔꯤ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯊꯣꯛꯅꯔꯛꯂꯝꯃꯤ ꯁꯥꯈꯤꯅ, ꯕꯦꯝꯃ, ꯉꯁꯤꯗꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯏꯆꯥꯕꯨ ꯎꯕꯗ ꯉꯥꯎꯅꯔꯅꯤꯗꯣ, ꯑꯁ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣꯕꯁꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯍꯦꯛ ꯅꯥꯏꯗꯦꯅꯦ꯫ ꯅꯪ ꯄꯥꯕꯅꯁꯨ ꯏꯆꯥꯅ ꯀꯦꯔꯒ ꯊꯣꯛꯂꯛꯄ ꯌꯦꯡꯒꯅꯤ ꯍꯥꯏꯗꯅꯅꯦ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯍꯧꯔꯤꯕꯅꯤ, ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯍꯔꯥꯎ ꯀꯥꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯍꯩꯁ, ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯁꯤꯗꯤ, ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯖꯒꯣꯏ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯉꯥꯎꯅꯔꯅꯤꯗꯣ, ꯅꯠꯇ꯭ꯔꯅꯤ ꯃꯃꯥ ꯅꯪꯕꯣ? ꯃꯥꯅꯤ ꯏꯆꯦ, ꯊꯦꯡꯈ꯭ꯔꯅꯤ, ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ, ꯅꯃꯥꯟꯅꯕꯤꯁꯤꯡꯅꯅꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯅꯤ꯫ ꯍꯣꯏꯃ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯗꯤ ꯃꯥꯕꯨ ꯎꯕꯗ ꯅꯨꯄꯥ ꯃꯈꯩ ꯉꯥꯎꯅꯔꯅꯤ, ꯉꯁꯤꯗꯤ ꯅꯨꯄꯥ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟꯅ ꯈꯜꯂꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯁ, ꯃꯁꯤꯒꯤ ꯁꯅꯥ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤꯁꯦ ꯀꯦꯔꯤꯅꯤ ꯇꯧꯖꯩꯁꯤ, ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ, ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯅꯨꯄꯥ ꯑꯃꯅ, ꯍꯣꯏꯅꯦ, ꯃꯁꯛꯁꯤꯒ ꯐꯖꯕꯅ ꯆꯥꯔꯤꯕ, ꯊꯤꯅ ꯊꯤꯔꯤꯕ, ꯑꯩꯗꯤ ꯂꯦꯝꯅ ꯄꯤꯔꯁꯨ ꯄꯥꯝꯗ꯭ꯔꯦꯁꯤ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯍꯣꯏꯅꯦ, ꯖꯒꯣꯏ ꯁꯥꯔꯅꯤ ꯀꯥꯏ ꯇꯧꯔꯤꯁꯦ, ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯐꯖꯕꯤ ꯅꯨꯄꯤ ꯌꯦꯡꯒꯦ ꯂꯥꯛꯏ, ꯑꯗꯨꯒ ꯁꯛꯇꯥꯁꯤ ꯎꯕꯗ ꯕꯤꯠꯀ ꯂꯩꯇꯦꯗ, ꯂꯥꯎ ꯍꯜꯂꯁꯤ ꯏꯇꯥꯎ ꯃꯌꯥꯝ, ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯀꯅꯥ ꯌꯦꯡꯅꯩ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯅꯔꯝꯕ ꯅꯨꯄꯥ ꯃꯈꯩ ꯊꯕꯥꯇꯣꯟ ꯎꯕꯗ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅꯗꯨꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯀꯩꯅꯣ ꯉꯁꯤꯒꯤ ꯖꯒꯣꯏ ꯁꯥꯕꯁꯤꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯌꯦꯡꯅꯗ꯭ꯔꯦꯅꯦ, ꯃꯁꯤꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯤ ꯁꯛꯊꯤꯕꯤ ꯊꯕꯥꯇꯣꯟꯁꯦ ꯃꯁꯤ ꯌꯥꯎꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏꯅꯦ ꯏꯅꯝꯃ, ꯀꯔꯤꯅꯣ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯈꯩ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯤꯕꯁꯤꯕꯣ? ꯏꯅꯝꯃꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯕ ꯇꯥꯏ, ꯃꯁꯤꯒꯤ ꯁꯥꯈꯤ ꯍꯥꯏꯕꯤꯁꯤꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯀꯌꯥꯝ ꯐꯖꯗꯧꯔꯤꯒꯦ, ꯃꯥ ꯎꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯤꯁꯤꯡꯁꯦ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, ꯍꯣꯏꯅꯦꯍꯦ, ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯁꯤꯟꯅꯗꯅ ꯃꯈꯣꯏꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯅꯦ꯫ ꯃꯥꯅꯤ ꯗꯣꯟ, ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯁꯨ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯑꯃꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯩꯍꯠꯄꯤꯔꯗꯕꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛꯇ, ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯈꯩꯗꯤꯅꯦ ꯀꯥꯏꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯅꯤ, ꯃꯁꯤꯒꯤ ꯊꯕꯥꯇꯣꯟ ꯁꯛꯊꯤꯕꯤꯁꯦ ꯃꯁꯤ ꯌꯥꯎꯕꯗꯒꯤ ꯀꯅꯥꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯍꯥꯏꯕꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤꯗꯣ, ꯑꯗꯨꯕꯨ ꯀꯨꯝꯁꯤꯗꯤ ꯃꯁꯤꯒꯤ ꯊꯕꯥꯇꯣꯟ ꯑꯁꯤ ꯌꯥꯎꯕꯗꯒꯤꯅꯦ ꯃꯤꯁꯤꯡꯁꯦ ꯀꯥꯏꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯑꯁ ꯃꯁꯤꯒꯤ ꯁꯤꯟꯊꯥ ꯀꯧꯕꯤꯁꯦ ꯃꯁꯤꯁꯨ ꯊꯕꯥꯇꯣꯟꯒ ꯄꯠꯇꯕ ꯃꯈꯩ ꯇꯤꯟꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯕꯥꯇꯣꯟꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯤꯟꯅꯕꯤꯗ꯭ꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯑꯃꯒ ꯃꯨꯔꯨꯝ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯖꯒꯣꯏ ꯁꯥꯅ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯗꯕ ꯑꯃꯗꯤ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯃꯈꯩ ꯃꯥꯕꯨ ꯎꯕꯗ ꯍꯟꯅꯈꯤꯕꯁꯤꯗ ꯃꯥꯗꯤ ꯖꯒꯣꯏ ꯁꯥꯕ ꯇꯣꯛꯅꯤꯡꯂꯛꯂꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯕꯗꯒꯤ ꯇꯣꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯥꯈꯤꯅ, ꯍꯩꯃ,
이마기 베마 베마오 그대로라버기 낭보 나이코이 미야 에이 저거이 감자 사르바 시 눈에 내봐 비싱사 로이나 막 마이 타도게 마시 개수가나 대행원다 하이마 이마기 베마 까리는 또리마 떠우시보 이사보 까나는 까리 하락라기 이마 레리시디야 시 이마다 하유시 이사기 까리 비엔답 레이라기 헤이 이바기 베마 낭 빠버기 마가디 이사나 탄타네 이사나 둠나 떠우버도 에코이 누가이테 아두기 사룩 이사기 비엔답바 닝마 통답버도 까리노 하유시 빠보다 야래 ꯑꯩ ꯀꯅꯥꯝꯇ ꯎꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯝ ꯆꯪꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯕꯥꯇꯣꯟ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯂꯩꯔꯝꯃꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯃꯆꯥꯕꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯑꯁꯥꯎꯕ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯛꯂꯝꯃꯤ 이마기 베마 타바톤 ꯏꯁꯦ 이사ꯒꯤ ꯑꯄꯥꯝꯕꯗꯣ 이마ꯗ ꯍꯥꯏꯌꯨꯁꯦ 이마ꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯍꯦꯔꯥ 이사 ꯃꯊꯟꯇꯅꯤ 이사ꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯕ ꯌꯥꯕ꯭ꯔꯅꯦ ꯇꯣꯝꯕꯅ ꯍꯥꯏꯌꯨꯅꯦ ꯅꯪ ꯄꯥꯕꯒꯤ ꯃꯥꯒꯗ 이사ꯒꯤ ꯑꯄꯥꯝꯕꯗꯣ 이마 ꯄꯥꯕꯥ ꯑꯩ ꯂꯨꯍꯣꯡꯕꯤꯌꯨ ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕ ꯑꯣꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ 이사ꯅ ꯑꯗꯨꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯦꯡꯍꯣꯏ 이마와 하기세 이사기ꯗꯃꯛ 이야 누ꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯔꯝ ꯃꯣꯛꯄ ꯑꯃꯅꯦ 이마ꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯊꯕꯥꯇꯣꯟ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯆꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯥꯈꯤ ꯑꯃꯁꯨꯡ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕꯅ ꯀꯅꯥꯅꯁꯨ ꯌꯥꯕꯤꯔꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯕꯥꯇꯣꯟꯅ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯌꯥꯗꯦ ꯀꯥꯟꯅꯗꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯎꯒꯦ ꯅꯨꯄꯥ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯉꯁꯤꯗꯤ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯍꯧꯖꯤꯜꯂꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯕꯥꯇꯣꯟ ꯃꯈꯣꯏ ꯈꯨꯜꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯇꯧꯕ ꯃꯤꯍꯧꯕ ꯏꯕꯣꯇꯣꯟꯅ ꯊꯕꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯊꯕꯥꯇꯣꯟꯅꯁꯨ ꯏꯕꯣꯇꯣꯟꯕꯨ ꯎꯔꯝꯃꯤ ꯍꯩꯁ ꯑꯃꯗꯤ ꯂꯩꯔꯤꯁꯦ ꯀꯧꯔꯛꯂꯗꯤ ꯐꯠꯅꯤꯗ ꯀꯧꯕ ꯀꯧꯔꯛꯂꯗꯤ ꯑꯩ ꯑꯣꯏꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯗꯧꯅꯤ ꯍꯩꯁ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯁꯛ ꯊꯤꯕꯤ ꯊꯕꯥꯇꯣꯟ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯏꯕꯣꯇꯣꯟ ꯋꯥꯈꯜ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥꯒꯤ ꯏꯃꯨꯡ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯃꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯍꯥꯏꯕ ꯏꯕꯣꯇꯣꯟ ꯈꯪꯏ ꯑꯗꯨꯅ ꯑꯇꯩ ꯀꯔꯤꯁꯨ ꯊꯤꯗꯅ ꯃꯔꯜꯇꯕꯨ ꯎꯗꯨꯅ ꯊꯕꯥꯕꯨ ꯃꯥꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯍꯦꯛꯇ ꯀꯧꯔꯒꯦꯗ ꯊꯕꯥ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯊꯕꯥꯇꯣꯟ 이보또는 ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯇꯥꯗ ꯅꯆꯜ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯆꯔꯛꯄꯅꯤ ꯇꯥꯗꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯇꯥꯗ ꯊꯕꯥꯇꯣꯟ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯀꯧꯉꯥꯡꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯃꯥꯅ ꯅꯤꯡꯖꯔꯤꯕꯗꯨ ꯊꯨꯡꯂꯒꯦ ꯈꯜꯂꯝꯃꯤ 이슬 이베마 나붕 이슬부 우닝만트라두나 나시디 헥터 nga이도 레이라게나 nga이람리바네 이보톤기 와하이도 따보다 타바톤 아두기 마틱 하라우바 하이부도 오이키람미 하이마 가리기니나 따다 나설부 nga이비람바디 나테 가리 하이가타바 레이기바 따다 타바톤 네나 따나도 마리 사독두나 마욤하니 ꯈꯪꯗꯃꯈꯩ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ 이보톤나디 마기 ꯇꯧꯁꯤꯟꯅꯕ ꯂꯧꯅꯝ ꯇꯧ ꯋꯥꯍꯩ ꯈꯔꯅ 타바톤기 ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯜꯂꯒꯦ ꯈꯟꯈꯤꯔꯝꯃꯤ 타바톤 ꯑꯩꯗꯤ ꯅꯪꯁꯦ ꯈꯟꯖꯔꯛꯄ ꯀꯨꯏꯔꯦ ꯅꯪꯕꯨ ꯑꯩꯅ ꯅꯁꯥ ꯈꯪꯗꯅ ꯁꯦꯟꯅꯖꯔꯛꯄꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ 타바톤 ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯗ ꯑꯩꯕꯨ ꯇꯥꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ ꯇꯥꯗꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯄꯨꯡꯁꯨꯝ ꯁꯣꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯅꯤ ꯅꯪ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯁꯥ ꯑꯃꯗ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯅꯁꯛꯇꯨꯗ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯇꯥꯗ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯁꯨ ꯉꯁꯤꯁꯦ ꯅꯪꯒ ꯇꯥꯟꯖꯥ ꯆꯥꯅ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯗ ꯏꯁ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯃ ꯇꯥꯗꯁꯤꯃ ꯇꯥꯗꯅ ꯅꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥꯇꯣꯟꯗꯤ 이보또나 ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯃꯥꯗꯤ
Ibotongi wakalda nongma nongmagi ngaudun lekhirami. Mabanigi nuksinaba kulgi miyamna khangba hongnaraklammi chauthoina. Ito Iboton, ngai khoni nangbo. Paungu taribisibu chumibra masibo. O karino, kari paungu, hekta hayo. Nati nangbo mamangi Thabaton haibi masak tikkrabi. Musuk mubi nupiduga naga khangnare harisibu chumibra. Kulgi miyamna Thabatona maga naga koinare haidana sandokli miyamse. O summe, aduga daurage. Is, kariba, chummeba. As, ito ibo nangbo masak tuja sachin haisingay thibanida. Nati nangbo karidi yang koino haibane. Noina khangba nateda, nasigi matangsidadi noy angang oiri. Noina suyena khangiduni, aidi tabak suraga chabusu yam talido. Aigina haibada ima pabuso ngantan leikhitre. Aduna ai thada ngairedo. Aibu kana thakbidorige. Aduna aibu thakpa ngamgadaba midugi manakta leiribana patro. Haima as ita nangi koksiso haifet lingi hoine. Makoi imungdi saba thakpa wate. Masanapi mathantane. Moigi leiriba lawinkhol pumnama nangi oidoribani ni dudi. Yai nangai haisini yai ko nang. Adune noidi asigumu khudong sabase khanglamoina apang. Hoin hi ita. Aduda masak tumadi haima. Masak tumun hek yengmitraga loridana. Aigi haibabu sabu wataba pokthana pizabiba. Makoi maral mathum aino oihoba sini. As ita nangi wakal lawsingsidi aduki matik wangine. Ekoini lambaga phangbusa nateda. Asi haraduna makoini punna nokminai. Nongma Ibotonna magi phata lawsing adu puthokuna Thabatonbu unaba laklammi. Thabatonsu Iboton uningbana kulgi pukrida ising soklogi khanduna tholakpaga Ibotonga thengnarammi. Ibotonna Saki ising sokbu tholeiro. Hoi tadadi kana ngairamlibano. Ainubo kidawnigi nang tholpa ngairamini-dana. Tada naibu nungsibibasidi. Ado ngasidi uhamta haigi. Haibiyu tada aidi haibu haimande hairinine. Thaba aigidi ima ipasu nganta laikitre. Aduna aigina haibda huzikti nang khakta ngaire. Aduna aina nangbu luhongninglabasu luhongbagi se leikti. Aduna aise nanggidamak khanbada ware. Aise matik yam chatre. Ibotongi tawsinaba longnam tawba namthaki wahaisingna Thabatongi thamoi nauthahallammi amasung Thabaton magi punsida nupa haibasi Iboton khaktana koigi hairakpana Ibotonna mabu thadoklamlabadi khanduna chingnaba poklammi Thabaton pakhatna Dadagidamakta ai leiribasidi kaimta nungsa thibigano aise ima pabana ithanda pokpani adugi sumathatta aina haibada tawi aduna ibanigi yaifanaba ngasidagi ai nangi natong ilaklagi. Kadaidagi. Aidi siyalsu paide nangmu karamna thakani. Ngamkiroi. Adugidamak karisu wabiruno. Dada, aigi idal itum mayamse kaiduna sabada loiba nairoidabani. Pari. Adoirabadi aikhoida oina salasi khudingmak ai phanaba silagi. Iboton Thabana wayasi hairakpa ngairambani. Iboton maithongda ikaiba sasinaduna yaningdaba sadun hairaklammi. As adubu khulgi miyamna noknakiroidrane. Aidi kanasu karimta khande. Ibanigi nungsipanthong yaurabadi yare. Thabatonsu Ibotonbu magi oyoraroi matagum hekta naksilai. Ibotonsu mathamoidani haraurammi. Sudana phamja saduna leirani khanbada penjarammi. Asi thoknaba Thabatonbu nungsiba sakhibani. Tasengbadi Ibotonna Thabatonbu thamoi sengna nungsiba natlamde. Maral mathum tabi mihoduna nungsiba sam oirammi. Ibotonna tanja asi nanthokhalaroi khalladuna. Hoi fare adudi aishu nangidam leirage jalasi. Asi haiduna Iboton Thabatongi mayumda yahung induna leikhirammi. Thabatongi mama mapadi masanabu tawrabadi karisu apanma piramde. Nupa phangdana leiramba masanupina mayanupa mapudu lakpada aduki matik haraurammi. Makoina pamlambasu yahung inba yaba nupa aduni. Aduna Ibotonbu luna sana tawrammi. Iboton thaba karisu tawdana phamja saduna nungaina leirammi. Sakhina Ibungo Iboton isabu kari sangsaningene imad hekta hayusi ima thongge aidi nga thongmu saningi isase aho tham saraga isa pahandrabadi kamaina nasanupi ga yengwai aloira phau leiminaba ngamgani woini mama
ꯏꯌꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯌꯦꯡ ꯏꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯁꯤꯜꯍꯧꯒꯗꯧꯕꯗꯤ ꯏꯌꯥ ꯑꯁꯤꯅꯅꯤꯗ ꯀꯗꯥꯏ ꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯊꯣꯡꯂꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯣꯇꯣꯟꯒꯤ ꯑꯄꯥꯝꯕꯇ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕ ꯏꯕꯣꯇꯣꯟꯅꯤ ꯑꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯃꯔꯜ ꯃꯊꯨꯝꯕꯨ ꯃꯊꯟꯇꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯈꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯏꯕꯣꯇꯣꯟꯅ ꯃꯥꯅ ꯅꯤꯡꯂꯤꯕꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯅꯣꯡꯃ ꯊꯕꯥꯇꯣꯟ ꯑꯁ ꯑꯩ ꯏꯁꯥꯁꯦ ꯄꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯕꯨ ꯄꯨꯛ ꯊꯟꯅꯕ ꯈꯔ ꯆꯥꯔꯒ ꯄꯪꯅꯗꯤ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯀꯔꯤ ꯄꯦꯟꯗꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄꯦꯟꯕꯤꯗ꯭ꯔꯕꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪ ꯑꯩꯒꯗ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯅꯤꯡꯕꯅꯤ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯑꯩꯒ ꯀꯌꯥ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯃꯁꯤ ꯅꯪꯅ ꯈꯔ ꯁꯤꯜꯂꯣ ꯑꯦ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯏꯃꯥ ꯄꯥꯕꯅ ꯇꯥꯗꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯔꯛꯄꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯏꯕꯣꯇꯣꯟꯒꯤ ꯋꯥꯈꯜꯗ ꯊꯕꯥꯇꯣꯟꯅ ꯏꯟꯁꯤꯜꯂꯒ ꯃꯃꯥ ꯃꯄꯥꯕꯨ ꯇꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯊꯕꯥꯇꯣꯟꯅ ꯐꯅ ꯀꯟꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯊꯕꯥꯇꯣꯟꯒꯤ ꯋꯥꯈꯜꯗ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯜꯂꯝꯃꯤ ꯏꯕꯣꯇꯣꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯅꯤ ꯈꯜꯂꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯇꯥꯟꯊꯣꯛꯅꯕ ꯊꯕꯛ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯊꯕꯥꯇꯣꯟ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯪꯒꯣꯜ ꯃꯁꯤꯗ ꯐꯝꯗꯨ ꯂꯩꯔꯤꯉꯩꯗ ꯁꯥꯈꯤꯅ ꯕꯦꯝꯃ ꯊꯕꯥ ꯍꯩꯇꯥꯔꯤꯕ ꯅꯪꯕꯣ ꯏꯕꯣꯇꯣꯟꯗꯨꯅ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯂꯥꯛꯑꯣꯅꯦ ꯅꯈꯣꯏꯕꯣ ꯆꯥꯛꯁꯤ ꯂꯣꯏꯔꯦ ꯆꯥꯊꯣꯛꯂꯔꯣ ꯂꯥꯛꯑꯣꯅꯦ ꯊꯕꯥꯇꯣꯟ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯐꯝꯗꯨ ꯂꯩꯊꯣꯛꯏ ꯏꯕꯣꯇꯣꯟꯗꯤ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯂꯝꯗꯦ ꯍꯩꯃꯥ ꯊꯕꯥ ꯏꯃꯥꯒꯤ ꯊꯕꯥꯇꯣꯟ ꯀꯩꯗꯧꯔꯕꯒꯤ ꯅꯪꯕꯣ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯏꯃꯥꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯅꯠꯇꯦ ꯏꯕꯣꯇꯣꯟꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯅꯤ ꯅꯣꯏꯕꯣ ꯀꯩꯅꯣ ꯅꯪꯕꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯇꯠꯇꯅ ꯍꯪꯕ ꯇꯥꯏꯅꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯊꯕꯥꯇꯣꯟ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯑꯗꯨꯝ ꯐꯝꯗꯨ ꯂꯩꯊꯣꯛꯏ ꯁꯥꯈꯤꯅ ꯊꯕꯥ ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ ꯅꯪ ꯄꯥꯕꯁꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯊꯕꯥꯇꯣꯟꯅ ꯁꯥꯎꯅ ꯑꯩꯈꯣꯏ ꯆꯥꯛ ꯑꯝꯇ ꯆꯥꯖꯅꯤꯡꯗꯦ ꯅꯌꯥ ꯅꯨꯄꯥꯁꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯁꯛꯇꯣ ꯎꯅꯤꯡꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯏꯄꯨꯔꯣꯏꯕꯕꯨ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯀꯥꯏꯗꯨꯅ ꯂꯩꯕꯤꯔꯨꯔꯣ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯂꯗꯨꯅ ꯍꯩꯃ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯍꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏꯅ ꯍꯥ ꯏꯃꯥꯗꯅꯦ ꯑꯗꯨꯒꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦꯀꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯃꯇꯨꯡꯗ ꯍꯥꯏꯒꯅꯨ ꯅꯪ ꯄꯥꯕꯅ ꯇꯥꯔꯗꯤ ꯁꯥꯎꯕꯅ ꯑꯃꯨꯛꯇꯣꯏꯕꯨ ꯂꯣꯏꯔꯅꯤ ꯇꯣꯝꯕ ꯉꯥꯡꯅꯔꯤꯕꯗꯨ ꯏꯃꯨꯡꯗꯒꯤ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯍꯥ ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯆꯥ ꯃꯊꯟꯇꯅꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯒꯦꯅꯤ ꯏꯆꯥꯕꯣ ꯈꯪꯗꯦ ꯅꯆꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯔꯦꯅꯦ ꯀꯔꯤꯒꯤ ꯍꯥ ꯑꯩꯈꯣꯏꯕꯨ ꯅꯠꯇꯦ ꯏꯆꯥꯕꯨ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯒꯦ ꯁꯤꯁꯦ ꯅꯪ ꯄꯥꯕꯗ ꯍꯥꯏꯌꯨꯁꯦ ꯊꯕꯥꯇꯣꯟ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯦꯊꯣꯛꯅ ꯌꯣꯜꯂꯛꯄꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯔꯝꯗꯦ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ ꯁꯥꯈꯤ ꯑꯃꯗꯤ ꯇꯣꯝꯕ ꯃꯆꯥꯅ ꯍꯥꯏꯕꯗ ꯇꯧꯍꯟꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅ ꯃꯈꯣꯏꯒꯤ ꯃꯊꯛ ꯀꯥꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯕꯨ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯃꯍꯥꯛꯅ ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯃꯤꯟꯅꯕꯁꯦ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯏ ꯌꯦꯡꯉꯨꯇꯨ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯕꯁꯤꯅꯤ ꯐꯔꯦ ꯏꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯒ ꯄꯥꯕꯒꯕꯨꯅꯦ ꯀꯗꯥꯏꯗ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯁꯥꯎꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯤ ꯍꯥꯏꯕꯒꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯔꯝ ꯃꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯊꯕꯥ ꯅꯪꯕꯨ ꯅꯪ ꯄꯥꯕꯒ ꯏꯃꯥꯒ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯒ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯆꯥꯔꯣꯏ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯏꯕꯣꯇꯣꯟ ꯃꯃꯥꯟꯅꯕꯒ ꯄꯨꯜꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯏꯕꯣꯇꯣꯟ ꯍꯜꯂꯛꯄ ꯎꯕꯗ ꯁꯥꯈꯤ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯣꯇꯣꯟ ꯍꯤꯡꯁꯥꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯊꯕꯥꯇꯣꯟꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯕꯗꯤ ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ
Ibotongi wahidu tabada Sakhi amasung Tomba tawfam khangna leirami. Sakhina ibunga isabu nang pabagi imagada kari pendaba leibagi imada hayuse. Wayamna ngangnabagi mathau tadeba. Karigumba aina haribsi yadrabadi nasana pisi yauna. Yum asidagi chakhiba yani. Hawjikti yumsigi mapu aina oirabani. Ibotongi wahidu tabada mama mapa animakti thamoi aduki matik soklami. Masanapi Thabatona apokpa apokpuidagi Mapurebani hena lumna laukibana masabu yaifanaba khalladuna ahal oiraba makoi ani mayum thadoktuna satpa tarami. Sakhina phare phare isaga yagana nang pabagi imaga yam laheningdrabanina aikhoi leiraroi chalagi. Iboton harauna adune adumaina wakhal tanaradi aisu nasanapiga nushina leiminani. Sakhi mabuning aduki matik nusiba haibadu oirami. Matam amada Sakhi napal taramba mangondagi henba leite khalamba mapureibabu magi makhada thamdu leiramba adubo haujikti mangondagi henba malakle mabu napal dagi namtek piba ngamba malakle Sakhi upai leitri mapureibasu nupina haibada indu leibanina karisu hainingai leiramde. Sakhi amasung Tomba mayum thadoktuna sakhirami. Phatta lawsing hairabi Ibotondu magi ningba thungladuna Thabatongi maral mathum magi loinam oirami. Thabatona pangbana mapuroibana haibada yaduna matam kharagi matungdadi makhoigi leiramba lawingkhol pumnamak phatrabi Ibotona yonthokpadagi pumnamak tumna mangkhirami. Thabatona haujikti ibani kaidobatai leijarma lawingkhol pumnamaksu yonthokpada loikhre. Khangni aidi nomagi saksada leibadi ngamloi aduna nangna ngamnaba thabak suraga aibu thakadabani. Phare nangi wakhalna adu yaurabadi. Masigi matung Thabatona migi thaba ingkhang suba satuna leirami. Mapuroiba kainani khanbada awaba kaya khangjin khirami. Matam amada Thabaton mama mapana awaba khanghalakdaba mayam adu haujikti awa masab khanglatla matam sida mama mapa anibu yamna nungsiraklami aduba haujikti kari upai lei. Thabaton mapunsi supa sarana mata saduna uhana mapuroibabu thakduna leikhirami.